ꯃꯥꯅ ꯑꯩꯅ ꯃꯣꯏ ꯆꯠꯄꯗ ꯏꯕꯣ ꯄꯩꯁꯥ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯣ ꯂꯩꯇꯦꯅꯦ ꯏꯕꯨꯡꯉꯣ ꯄꯩꯁꯥꯗꯨ ꯂꯨꯄꯥ 100 ꯄꯥꯏ 100ꯗ ꯅꯪ ꯆꯥꯝꯃ ꯑꯃ ꯅꯪ ꯑꯣꯏꯌꯨ ꯆꯥꯝꯃꯗꯨꯅ ꯏꯗꯤꯕꯣ ꯁꯦꯠ ꯌꯥꯎꯗ꯭ꯔꯦ ꯁꯦꯠ ꯂꯩꯒꯦ ꯆꯥꯝꯃ ꯄꯤꯌꯦꯕ ꯃꯥꯅ ꯐꯨꯔꯤꯠ ꯖꯔꯁꯤꯗꯨꯒ ꯘꯔꯤꯗꯨꯒ ꯄꯩꯁꯥꯗꯨ ꯐꯥꯎꯕ ꯕꯦꯛꯇ ꯌꯥꯎꯔꯒ ꯆꯥꯈꯤꯗꯦꯅꯦ ꯏꯁꯨꯗꯣ ꯑꯩꯅ ꯄꯤꯈꯤꯕ ꯂꯨꯄꯥ ꯆꯥꯝꯃ ꯃꯥꯏ ꯕꯦꯛꯇꯨꯗ ꯌꯥꯎꯔꯝꯃꯦꯕ ꯑꯊꯧꯕ ꯄꯣꯛꯄꯤ ꯃꯃꯥ ꯑꯩꯁꯨ ꯑꯊꯧꯕꯒꯤ ꯃꯆꯥꯅꯦ ꯏꯕꯣꯛꯅ ꯀꯩꯗꯧꯕꯩ ꯋꯥꯔꯤꯅꯣ ꯅꯆꯥ ꯑꯊꯧꯕ ꯄꯣꯛꯑꯕꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯅꯦ ꯏꯕꯣꯛ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯔꯤꯌꯦ ꯑꯥꯗꯒꯤ ꯃꯊꯛꯇꯒꯤ ꯑꯩꯈꯣꯏꯁꯤ ꯌꯦꯡꯊꯔꯛꯇꯣꯏꯅꯦ ꯏꯕꯣꯛ ꯃꯥ ꯍꯥꯏꯅꯤꯀꯣ ꯆꯠꯈ꯭ꯔꯕꯅꯤ ꯏꯕꯣꯛ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯊꯃꯣꯏ ꯀꯥꯏ ꯅꯪ ꯆꯠꯀꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯕꯨꯡꯉꯣ ꯍꯥꯟꯅ ꯆꯠꯂꯝꯃꯒ ꯑꯩ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯣꯏꯒꯤ ꯁꯪꯀꯔꯗꯤ ꯑꯩꯈꯣꯏꯅ ꯃꯀꯛ ꯃꯀꯛ ꯀꯛꯇꯅ ꯍꯥꯠꯇꯣꯛꯑꯔꯦ ꯑꯩꯈꯣꯏ ꯅꯝꯕ ꯁꯪꯀꯔꯒꯤ ꯐꯣꯟ ꯑꯩꯈꯣꯏꯅ ꯄꯥꯏ ꯂꯩꯔꯦꯅ ꯈꯨꯝꯃꯛꯄꯅꯦꯕ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 13 ꯏꯉꯥꯒꯤ 16ꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯈꯨꯟ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯊꯣꯛꯈꯤꯕ ꯏꯇꯝ ꯅꯨꯡꯒꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯊꯧꯕ ꯀꯣꯟꯖꯦꯡꯕꯝ ꯁꯟꯀꯔ ꯁꯤꯡꯍꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯕꯤꯔꯝꯕꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯏꯖꯥꯇꯤꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯂꯧꯅ ꯂꯩꯅꯖꯈꯤꯕ ꯂꯣꯏꯅꯕꯤꯁꯨ ꯉꯟꯇꯥ ꯀꯥꯏꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯧꯕ ꯃꯍꯥꯛꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯁꯣꯐꯤꯌꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯎꯀꯣꯟꯗꯨꯅ ꯃꯤꯒꯤ ꯌꯨꯝꯒꯤ ꯔꯪ ꯁꯪꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯋꯥꯠꯇ ꯄꯥꯗꯕ ꯌꯨꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯑꯊꯧꯕ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯑꯋꯥꯕ ꯄꯨꯝꯅꯃꯛꯄꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯂꯤꯕꯤ ꯑꯊꯧꯕ ꯄꯣꯛꯄꯤꯒꯁꯨ ꯉꯥꯏꯍꯥꯛ ꯎꯅꯖꯕ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯅꯤꯡꯉꯝꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤꯕ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯈꯣꯜꯂꯥꯎ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ, ꯂꯣꯏꯅꯅ ꯁꯣꯠꯊꯔꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯉꯝꯕ ꯃꯤꯅꯨꯡꯁꯤꯒꯤ ꯇꯦꯡꯕꯥꯡ ꯄꯥꯡꯃꯤꯟꯅꯁꯤ꯫ ꯑꯩ ꯀꯣꯟꯖꯦꯡꯕꯝ ꯃꯧꯕꯤ ꯌꯥꯏꯝꯕꯤ ꯏꯇꯝ ꯅꯨꯡꯒꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯁꯪꯀꯔꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ 3ꯅꯤ꯫ ꯃꯆꯦꯅ ꯑꯍꯟꯅꯤ, ꯃꯥꯅ ꯌꯥꯏꯃꯅꯤ, ꯃꯥꯏ ꯃꯈꯥꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ꯫ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯅꯦꯕ꯫ ꯑꯗꯨꯒ ꯁꯪꯀꯔꯁꯦ ꯑꯗꯨꯝ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯣꯏꯒꯗꯣꯏꯅꯤꯀꯣ꯫ ꯃꯆꯥꯅꯨꯄꯤ ꯑꯃ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯁꯪꯀꯔꯒꯤ ꯂꯣꯏꯅꯕꯤꯗꯤ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯔꯤ? ꯁꯪꯀꯔꯒꯤ ꯂꯣꯏꯅꯕꯤ ꯂꯩꯇ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯆꯍꯤ ꯂꯩꯇꯕꯁꯦ? 2ꯃꯨꯛ ꯁꯨꯔꯦ꯫ 2ꯃꯨꯛ ꯁꯨꯔꯕ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯇꯣꯝꯗ ꯂꯩꯍꯧꯒꯗꯣꯏꯅꯤꯅꯦ꯫ ꯃꯊꯟꯇ ꯂꯩꯍꯧꯒꯗꯣꯏꯅꯤ꯫ ꯃꯁꯤ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ꯫ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤ ꯄꯨꯖꯔꯒ ꯏꯁꯨꯁꯤ ꯆꯥꯅ ꯊꯛꯃꯕꯅꯤꯅ ꯀꯅꯥꯗ ꯁꯤꯟꯅꯔꯨꯅꯤ? ꯀꯔꯝꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗꯕꯅꯣ ꯑꯗꯨꯁꯨ ꯇꯞꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ꯫ ꯃꯥꯁꯤ ꯈꯥꯃꯦꯟꯂꯣꯛꯀꯤꯗ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯃꯍꯨꯠ ꯆꯠꯈꯤꯕꯅꯤ꯫ ꯈꯥꯃꯦꯟꯂꯣꯛꯀꯤꯁꯤꯗ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯟ ꯈꯨꯟ ꯉꯥꯛꯄ ꯆꯠꯈꯤꯕꯅꯤ ꯃꯥꯁꯤ꯫ ꯏꯃꯥꯗꯣ ꯌꯨꯝꯗꯗꯤ ꯀꯔꯝ ꯀꯥꯟꯗꯒꯗꯤ ꯄꯥꯎꯁꯦ ꯂꯥꯛꯏ? ꯌꯨꯝꯗ ꯄꯨꯡ 3:30 4:30 ꯑꯗꯨꯋꯥꯏꯗ ꯐꯪꯉꯤ ꯄꯥꯎ꯫ ꯇꯥꯡ 18ꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯁꯦ ꯏꯆꯥꯅꯨꯄꯥ ꯅꯨꯄꯤꯅ ꯍꯥꯟꯅ ꯑꯣꯏꯔꯦꯀꯣ, ꯑꯗꯩ ꯏꯆꯥꯅꯨꯄꯥꯁꯤꯃ ꯐꯪꯖꯔꯦꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯒꯤ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥ ꯑꯃ ꯁꯨꯔꯦ, ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯃꯨꯛ ꯀꯨꯏꯅ ꯀꯥꯟꯅꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯩ꯫ ꯑꯩꯁꯦ ꯌꯥꯝ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯖꯗꯦ꯫ ꯑꯩ ꯁꯤꯗ ꯂꯥꯛꯄ ꯆꯍꯤ 5-6 ꯐꯥꯎ ꯑꯉꯥꯡ ꯌꯥꯎꯖꯗꯦꯕ꯫ ꯀꯨꯏꯔ ꯃꯇꯨꯡꯗ ꯅꯨꯄꯤꯁꯤ ꯄꯣꯛꯑꯦ, ꯅꯨꯄꯤꯁꯤ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯀꯥꯟꯅꯔꯒ ꯑꯃꯨꯛ ꯄꯣꯛꯑꯦ꯫ ꯑꯩ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯃꯨꯛ ꯀꯨꯏꯅ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯃꯥ ꯐꯪꯖꯔꯦ꯫ ꯐꯔꯦꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ 3ꯁꯤ ꯁꯨꯖꯔꯦ, ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯦꯅ ꯈꯟꯖꯔꯒ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯆꯠꯈꯤꯕꯗꯒꯤ ꯏꯃꯥ ꯏꯆꯥꯅꯨꯄꯥꯁꯤꯗ ꯇꯣꯞ ꯇꯣꯞꯄ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯃꯉꯣꯟꯗ ꯆꯦꯟꯕ, ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗ ꯆꯦꯟꯗꯕ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯗꯗꯤ ꯆꯦꯟꯕ ꯀꯔꯤ ꯇꯣꯞ ꯇꯣꯞꯄ ꯒꯨꯟꯒꯗꯤ ꯂꯩꯈꯤ? ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ, ꯑꯃꯠꯇ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯏꯆꯥ ꯏꯆꯥꯅꯤꯅ ꯆꯞ ꯃꯥꯟꯅꯩ꯫ ꯃꯣꯏꯅꯤꯒꯤ ꯈꯦꯠꯅꯕꯕꯨ ꯃꯃꯤꯡꯇꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯜꯂꯤꯕ꯫ ꯃꯥꯁꯤ ꯑꯗꯨꯝ ꯃꯊꯧꯅꯥꯁꯨ ꯂꯩ꯫ ꯃꯥꯁꯤ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏ꯫ ꯑꯩꯅ ꯂꯩꯇꯕꯅꯤꯅꯀꯣ, ꯀꯣꯏꯅ ꯆꯠꯂꯦꯔꯒ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯆꯥꯖꯔꯒ
ꯃꯍꯩ ꯃꯁꯤꯡ ꯈꯒꯗꯤ ꯇꯝꯍꯜꯂꯛꯏ ꯑꯩ ꯌꯥꯝ ꯋꯥꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯩ ꯈꯒ ꯇꯝꯍꯜꯂꯤꯁꯤꯐꯥꯎꯗ ꯑꯩ ꯍꯥꯏꯗꯣꯛꯄꯗ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯂꯧꯔꯤꯡꯖꯦ ꯂꯧꯈꯥꯎꯆꯦ ꯃꯤꯒꯤ ꯂꯧꯁꯤꯡ ꯀꯨꯝꯃꯨꯔꯒ ꯃꯍꯩꯁꯤꯡ ꯇꯝꯍꯜꯂꯛꯄꯅꯤ ꯑꯗ ꯃꯥꯁꯤ 10 ꯐꯥꯎꯗꯤ ꯊꯥꯖꯔꯦ 10ꯁꯤꯗ ꯃꯥ ꯐꯦꯜ ꯑꯣꯏꯔꯒ ꯂꯥꯛꯑꯦ ꯐꯦꯜ ꯑꯣꯏꯔ ꯂꯥꯛꯄꯗꯒꯤ ꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯥꯗ꯭ꯔꯦ ꯉꯝ ꯂꯩꯇꯕꯅ ꯀꯟꯕꯅꯤꯅ ꯃꯗꯣ ꯊꯥꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯝ ꯁꯤꯟꯐꯝꯒꯗꯤ ꯄꯥꯏꯔꯝꯕ꯭ꯔꯥ ꯀꯩꯀꯩ ꯊꯕꯛ ꯊꯧꯔꯝꯒꯗꯤ ꯄꯥꯏꯔꯝꯃꯤ ꯃꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯡꯅ ꯄꯨꯕꯤꯗꯅ ꯃꯥ ꯔꯪꯒꯤꯁꯤ ꯈꯒ ꯆꯠꯂꯤ ꯔꯪ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯔꯪ ꯃꯤꯁꯇ꯭ꯔꯤ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯗꯅ ꯃꯥꯁꯦ ꯆꯠꯆꯔꯦ ꯃꯇꯣꯝꯗꯅ ꯂꯣꯏꯅꯃꯛ ꯍꯩꯔꯛꯄꯗꯣ ꯑꯗꯨꯅ ꯃꯇꯣꯝꯗ ꯂꯣꯏꯅ ꯁꯦꯟꯁꯨ ꯍꯩꯔꯛꯄꯗ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯊꯣꯛꯑꯝꯃꯅꯤꯀꯣ ꯏꯃꯥꯗꯨꯗꯤꯀꯣ ꯁꯦꯟ ꯊꯣꯛꯏ ꯃꯥꯁꯤ ꯊꯣꯛꯄꯗꯣ ꯃꯆꯥ ꯃꯁꯨꯒꯤ ꯍꯣꯠꯅꯕꯅꯤꯅ ꯏꯃꯨꯡꯁꯤ ꯂꯩꯇꯕꯅ ꯍꯦꯟꯕꯅꯤꯅ ꯂꯩꯇꯕꯅ ꯍꯦꯟꯕꯅꯤꯅ ꯃꯥꯅ ꯁꯨꯔꯨꯕꯗꯨ ꯃꯦꯟꯕ ꯀꯣꯟꯅꯗꯦ ꯀꯣꯟꯅꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯊꯛꯇ ꯀꯣꯟꯅꯗ꯭ꯔꯤꯉꯩ ꯃꯊꯛꯁꯤꯗ ꯍꯧꯖꯤꯛ ꯁꯨꯀꯣꯟ ꯀꯣꯟꯅꯗ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯣꯠꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯏꯃꯥꯗꯤ ꯇꯁꯦꯡꯅ ꯃꯝꯃ ꯒ꯭ꯌꯥꯟ ꯑꯃ ꯃꯝꯃꯤꯕꯅꯤ ꯍꯧꯖꯤꯛ ꯏꯃꯥ ꯆꯠꯂꯝꯗꯥꯏꯗꯒꯗꯤ ꯏꯃꯥꯒꯗꯤ ꯊꯦꯡꯅꯕꯤꯍꯧꯕ꯭ꯔꯥ ꯏꯃꯥꯅꯒꯗꯤ ꯕꯣꯔꯒ ꯄꯤꯕꯤꯈꯤꯕꯒꯤ ꯇꯥꯟꯖꯥꯒꯗꯤ ꯐꯪꯕꯤꯍꯧꯕ꯭ꯔꯥ ꯃꯅꯝꯒꯗꯤ ꯅꯝꯕꯤꯕꯒꯤ ꯇꯥꯟꯖꯥ ꯅꯝꯕꯤꯈꯤꯌꯦ ꯑꯩꯅ ꯍꯥꯏ ꯏꯃꯥ ꯃꯥꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯕ ꯍꯜꯂꯛꯑꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯏꯕꯨꯡꯉꯣ ꯅꯪ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠ ꯏꯃꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯌꯥꯝꯒꯤ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯤ ꯍꯥꯏꯔꯛꯑꯦ ꯅꯪ ꯍꯟꯗꯤ ꯍꯜꯂꯛꯎꯀꯣꯅ ꯍꯥꯏꯔꯒ ꯃꯥꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯠꯈ꯭ꯔꯒ ꯅꯤꯡꯊꯧꯀꯥꯕꯒꯤ ꯑꯃꯨꯛ ꯃꯣꯏꯁꯤ ꯇꯧꯔꯦꯔꯒ ꯑꯃꯨꯛ ꯅꯤꯡꯊꯧꯀꯥꯕꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯃꯥꯄꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥ ꯑꯩ ꯆꯠꯂꯔꯣꯏꯗ ꯌꯥꯝ ꯋꯥꯏꯗ ꯈꯨꯕꯣꯡꯒꯁꯦ ꯂꯣꯏ ꯈꯨꯕꯣꯡ ꯃꯊꯤꯕꯣꯡ ꯊꯣꯛꯑꯦ ꯆꯥꯁꯨ ꯆꯥꯗꯦꯅ ꯇꯧꯔꯒ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯅꯪ ꯍꯜꯂꯛꯑꯣꯀꯣꯅ ꯍꯥꯏ ꯏꯃꯥ ꯏꯁꯤꯡ ꯂꯨꯝꯕꯤꯔꯝꯃꯣ ꯍꯥꯏ ꯏꯁꯤꯡꯗꯤ ꯂꯨꯝꯃꯔꯣꯏ ꯏꯕꯨꯡꯉꯣ ꯏꯁꯤꯡ ꯀꯟꯊꯣꯛꯑ ꯊꯝꯃꯤꯕ ꯏꯁꯤꯡ ꯕꯥꯇꯤꯜ 2 ꯀꯟꯊꯣꯛꯑ ꯊꯝꯕꯤꯔꯝꯃꯤ ꯏꯃꯥ ꯍꯜꯂꯛꯑ ꯏꯔꯨꯖꯅꯕꯅ ꯑꯗꯩ ꯍꯜꯂꯛꯑꯒ ꯏꯔꯨꯖꯅꯕꯅ ꯏꯁꯤꯡ ꯀꯟꯊꯣꯛꯑ ꯊꯝꯕꯤꯕꯁꯤꯗ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯤ ꯆꯠꯂꯔꯣꯏꯗ ꯍꯣꯏ ꯆꯠꯂꯨꯔꯅꯨ ꯍꯥꯏ ꯆꯠꯂꯨꯔꯅꯨ ꯍꯥꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯅꯤꯅ ꯃꯄꯥ ꯃꯆꯥꯁꯦ ꯐꯣꯟꯗꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯒꯦꯝ ꯍꯥꯏꯕ ꯀꯩꯅꯣꯗꯨ ꯌꯦꯡꯉꯒ ꯂꯩꯍꯧꯔ ꯆꯠꯂꯨꯔꯅꯨꯀꯣ ꯏꯕꯨꯡꯉꯣ ꯋꯥꯔꯗꯤ ꯍꯥꯏ ꯑꯗꯩ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯏꯔꯨꯖꯊꯣꯛꯑꯒ ꯄꯣꯊꯥꯔꯣꯅꯦ ꯅꯪꯕꯨ ꯍꯣꯏ ꯏꯃꯥꯅ ꯃꯥꯁꯦ ꯍꯧꯒꯠꯂꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯝꯃꯒ ꯍꯧꯒꯠꯂꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯄꯥ ꯃꯆꯥꯁꯦ ꯅꯨꯡꯊꯤꯟ ꯄꯨꯡ 2 3ꯒꯤ ꯑꯗꯨꯋꯥꯏꯁꯤꯗ 2ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯁꯤꯗ ꯃꯦꯝꯃ ꯅꯄꯥꯒ ꯂꯩꯌꯨ ꯅꯪꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯕꯅꯤꯅ ꯅꯄꯥꯒ ꯂꯩꯔꯣ ꯑꯩ ꯇꯨꯔꯦꯟꯗ ꯑꯗꯨ ꯏꯕꯣꯛꯑꯝꯃꯤꯅ ꯏꯟ ꯆꯤꯡꯉꯦꯌꯦ ꯌꯦꯡꯉꯨꯒꯦꯅ ꯀꯨꯝꯕ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯂꯥꯛꯑꯣ ꯑꯃꯨꯛ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅ ꯏꯃꯥ ꯀꯧꯔꯛꯑꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯕꯣ ꯍꯥꯏ ꯑꯩꯈꯣꯏ ꯊꯪꯅꯔꯤꯕ ꯏꯆꯦꯁꯤꯅ ꯀꯔꯤꯅꯣ ꯁꯪꯀꯠ ꯇꯞꯅ ꯀꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯍꯧꯖꯤꯛꯇ ꯅꯄꯥ ꯃꯆꯥ ꯐꯃꯨꯡꯗ ꯍꯤꯞꯄ ꯂꯩꯍꯧꯔꯤꯗꯨꯕꯣ ꯅꯪ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦꯅ ꯍꯥꯏ ꯑꯗꯩ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯒꯦ ꯈꯨꯟ ꯉꯥꯛꯄ ꯆꯠꯁꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯍꯥꯏꯔꯒ ꯆꯠꯈꯤꯕꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯑꯩꯅ ꯍꯥꯏ ꯕꯦꯝꯃ ꯃꯅꯝꯗꯤ ꯅꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯅꯝ ꯐꯖꯅ ꯅꯝꯃꯤ ꯑꯗ ꯕꯣꯔ ꯃꯥ ꯄꯤꯕꯤꯈꯤꯕ ꯑꯩ ꯑꯁꯤꯗ ꯀꯧꯈꯠꯂꯛꯑꯦ ꯀꯧꯈꯠꯂꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯤ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯌꯨ ꯍꯥꯏꯅ ꯃꯅꯝ ꯅꯝꯕꯤꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯊꯤꯅ ꯆꯠꯂꯨꯀꯣ ꯅꯪ ꯆꯠꯀꯅꯣꯁꯨ ꯌꯥꯗꯦ ꯏꯃꯥ ꯃꯌꯥꯝꯒꯤ ꯊꯕꯛꯅꯤ ꯆꯠꯇ ꯌꯥꯄꯣꯟꯇꯦ ꯃꯌꯥꯝꯒꯤ ꯈꯨꯟꯉꯥꯏ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯔꯤꯃꯤꯅꯅ ꯍꯥꯏ ꯃꯥꯁꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯩꯗꯤ ꯕꯣꯔ ꯄꯤꯈ꯭ꯔꯒ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4 5 6ꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯐꯣꯟꯁꯦ ꯈꯒ ꯆꯠꯂꯝꯃꯦ ꯐꯣꯟꯁꯦ ꯆꯠꯂꯒ ꯐꯣꯟꯗꯤ ꯁ꯭ꯋꯥꯏ ꯄꯥꯏꯔꯛꯇꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗ ꯁꯤꯗ ꯏꯕꯦꯝꯃ ꯑꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯎꯒꯦ ꯕꯕꯥ ꯍꯜꯂꯛꯇ꯭ꯔꯤ ꯕꯕꯥ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩ ꯆꯪꯉꯛꯀꯗꯣꯏꯅꯤ ꯅꯪ ꯅꯄꯨꯒ ꯇꯨꯝꯃꯝꯃꯨꯀꯣꯅ ꯍꯥꯏ ꯀꯅꯥꯃꯨꯛ ꯇꯨꯝꯃꯤꯟꯅꯧ ꯌꯥꯗꯦꯕ ꯑꯩ ꯅꯠꯇꯅ ꯃꯄꯨꯒꯁꯨ ꯌꯥꯗꯦ ꯃꯃꯥ ꯂꯩꯔꯁꯨ ꯃꯃꯥꯒꯁꯨ ꯌꯥꯗꯦ ꯃꯄꯥꯒꯁꯨ ꯅꯣꯡꯃꯇ ꯇꯨꯝꯃꯤꯟꯅꯧ ꯌꯥꯗꯦꯕ ꯑꯗꯩꯗꯤ ꯃꯃꯥ ꯍꯦꯛ ꯂꯩꯇꯕꯗꯒꯤ ꯃꯄꯥꯒ ꯅꯨꯃꯤꯠ 2ꯔꯛ ꯈꯛꯇꯤ ꯇꯨꯃꯤꯟꯅꯩ ꯃꯄꯥꯗꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯂꯪꯕꯩꯗ ꯆꯠꯄꯅꯤꯅ ꯑꯌꯥꯝꯕꯅ ꯇꯨꯃꯤꯟꯅꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯄꯥꯒ 2ꯔꯛ ꯈꯛꯇꯤ ꯃꯄꯥꯒ ꯇꯨꯃꯤꯟꯅꯔꯝꯃꯤ ꯀꯣꯜꯂꯒ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯆꯠꯈꯤꯕꯗꯒꯤꯗꯤ ꯐꯣꯟꯁꯦ ꯐꯪꯗꯕꯗꯒꯤ ꯐꯣꯟꯁꯦ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯐꯪꯉꯝꯃꯦ ꯍꯥꯏ ꯐꯣꯟꯁꯦ ꯐꯪꯉꯒ ꯑꯃꯨꯛ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯐꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯒꯤ ꯑꯔꯣꯏꯕꯩ ꯐꯣꯟꯁꯦ ꯐꯪꯀꯥꯟꯗ ꯀꯨꯀꯤꯅ ꯈꯨꯝꯃꯛꯑꯦꯕ ꯀꯩꯀꯩꯒꯗꯤ ꯍꯥꯏꯔꯛꯑꯦ ꯅꯣꯏꯒꯤ ꯁꯪꯀꯔꯗꯤ ꯑꯩꯈꯣꯏꯅ ꯃꯀꯛ ꯀꯛꯇꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯝꯕ ꯁꯪꯀꯔꯒꯤ ꯐꯣꯟꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏ ꯂꯩꯔꯦꯅ ꯈꯨꯝꯃꯛꯄꯅꯦꯕ ꯑꯗꯒꯤ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗꯤ ꯃꯩꯔꯥ ꯁꯪꯅ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯃꯣꯏ ꯀꯂꯞꯀꯤ ꯀꯔꯤꯒꯤ ꯑꯉꯥꯡꯈꯩꯗ ꯄꯥꯎ ꯄꯤꯔꯒ ꯑꯗꯩꯗꯤ ꯃꯌꯥꯝ ꯇꯧꯔꯒ ꯃꯌꯥꯝꯕ ꯍꯧꯖꯤꯛ ꯑꯃ ꯃꯌꯥꯝꯕ ꯁꯆꯤꯟꯁꯦ ꯃꯥꯅ ꯄꯨꯈꯠꯄ ꯖꯥꯠꯅꯦꯕ ꯃꯌꯥꯝ ꯁꯤꯕꯈꯩ ꯂꯩꯇꯕꯈꯩꯁꯦ ꯂꯣꯏ ꯃꯣꯏ 9ꯁꯦ ꯑꯗꯨꯝ ꯃꯔꯤ ꯃꯥꯏ ꯒꯥꯔꯤꯁꯤ ꯇꯧꯔ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤꯁꯤꯐꯥꯎꯗ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯕ ꯆꯪꯕ ꯉꯝꯗꯦ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣꯅ ꯃꯥꯅ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯒꯥꯔꯤꯗꯒꯤ ꯗ꯭राꯏꯚꯔꯁꯤꯗꯒꯤ ꯁꯣꯁꯤ ꯂꯧꯔꯒ
ꯃꯥ ꯆꯤꯡꯊꯣꯛꯑꯒ ꯂꯥꯏꯠꯀ ꯌꯥꯎꯗꯕꯤꯗ ꯊꯧꯗꯔꯒ ꯃꯥꯅ ꯑꯗꯩ ꯇꯧꯔꯤ ꯃꯣꯛꯇ ꯂꯩꯔꯦꯅ ꯁꯤ ꯃꯇꯥꯎꯗꯤꯅ ꯃꯣꯛꯇ ꯂꯩꯔꯦꯅ ꯍꯥꯏꯔꯒ ꯃꯌꯥꯝ ꯆꯠꯂꯀꯥꯟꯗ ꯆꯨꯝꯃꯝꯃꯦꯕ ꯃꯥ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏ ꯋꯥꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯅ ꯍꯧꯔꯛꯄꯁꯤ खरा चादा होनरपनी हजितंग मपांगन चाउदना खितंग सुबु नोमे हार कानिदा मियांगी सेवा होइना अथौ होइना चखरे मसा लें कारिगो बीम लेते साकिना अमथ पीते थाजरमोइतोने साकिना आई सिद मंगदे इसाजी मसिम तौरे खोले हाबजिगी साकिना सु पीते मागी लेत्रेना पाउ लाखुजि आई सुता थाजदेबा लरंगोइदो खल्लेबा अदैदि मथंग आइजि पुसले मैरा पाइ बिसंग इचे नंग बीपी गुली चाबनिना गुली तो चार थोरो लो आई लवाइद इसिंग गिता हाइगे हाइ अस आई कोकचाउ बि बार केनोम तौरेना मयाम इसिंग थंगना बटन पुबदगे आई लवाइद इसिंग अनिरोम ल हाइबा अस इचे ना युमदा नंग गुली चाबा आई नंग गुली ngरang चाइद ngसी गिदि मतम यौद्रि पुंग 5 तरुक ता चागदमि तरुक तरे अदाइ दाना हाइ बीपी गुली से अदे इचे नंग ल युमदा गुली चाबा यारे हुजि चासन बे यारे ना हाइ कांदा आई जे खंगन देबा आ मेरा संग लाइगैदा युमदा यो कांदा मे नाउ नु पारा हाइ मे कोई तै याम जी कइनो हाइपेटन छमिन फंग यादे खोंगाउ फ्रिसे चलगा मा हाने त थोइ थवाइ खुयाउदि हारमि नाउ नु पाजिना सि नाउ नु पिजिगी नाउ नु पा हेक थंगनरि बिजिना कोई तै याम gi थवाइ खुयाउजिदि आइने हगुलुन हे साइन तौरे नि लाउनै अस कोई तै याम gi थवाइ खुयाउजिदि लैत्रे हारमि हाइपेटन छोरो तबुदा आइना मांग थाथोपिने कोइ कौ कौरगा साइदा अदो हुजिक्ति इशुजिने याद्रमिना अयु नुंदिनबुदि आई थोकजै नुंदांनि मा कोम्बिनिङाइ लैतबनिना को आई थोक्त्रे थुङाइना मरमक्तगदि हंबरा पपादो काय चखरे काय मासे ज्ञान पुरा तारो कमाइ तौ इसा नपिस अस ज्ञान ताबदि मासी माना सिंगमनबदगी को मा पाजी काइनबनि कोइ न nganगदबो वाजि माना लोइ nganबिनेबा पिङेदे हों नने खंगे मा खोममे खोइना हंगि से मासे खोमबा यावरे अदुना माजी पाखतलेबा कोइना पिङेदे हों मसी करम थोदैनोना यामना हाइरोइदबा वाहै वताजी यामना हाइबा मा मी इंथमदौना खंगदबा मीमनदि अखोइना इंजलगा ngang बोइनिङेबा माइ मसाजी अदो खोइनादि करिगु बीम हाइ मा हजि इबो अथौबो पोपी ममा आइजु अथौबगी मचाने इबोंना कइदबो यारिनो नचा अथौबो पोगबो मियांगी दंग त थवाइ थाग्रबने थवा कनो मियांगी दंग त थवाइ कटखरबने इबो खोइ बाबा लैरे आदगी मथक्तगे खोइजि येंगधरक्तोइने इबो मा हाइमिको बेमना मंगदगदि इबो खोइ बादि मंगद दुम ओइदा बेमा लाओ नंग न थोंगानदै त हनगी मा हाइबा ममंगद उर मा फंगदि तुमिनबजे फुला होगलगा दुम कपकने बेमा कइदौरे कइसु तौदेदा हारगा कपतब सा लैने सिंग अदो इबो आइगिदि इबो नतना कनामत लैते हाइरिमि माना इदि इबो नतना कनामत लैते मणिपुर लेंगांतगदि इमा होगी मुंग नोंगी माइ कइदि इमाना अथौ पोक्पि मोइना करि करि पेंदबा करि हाइबिनिंगबा लೈ पेंदबबु इचाजे अथौबो ओनग्रमिना पेंदबै पेंदबा ngaktainida मणिपुर मियामजिदा तौरिसेको पेंदबना मियोइबगी पुनिंगजे अपेंबा कनामत लैपोंते पेंदबा ngaktani पेंदबगदुबु पेंद्रे हाइनिंगा लेतबगी अमरोम तौरि माइ निंजंग अमरोम त काउगे हाबदि ngमरोइ पुंसिगी ओइनदि आई चाजी बोर्डिंग थमदैमि हुजि इबो ट्यूशन फी थिरो हाइरे बेमा नपादा फोन तौ मपाजे फोन तौगनि बाबा आई तांग सुक्तो पि ट्यूशन फी नि हो पिरागे अदगी इबो स्कूल की फी थिरो हाइरे बेमा नपादा फोन तौ हाइनि मपुजु मख्वांगी यादबनि थबoi थुंगानि सुबु ngamदेबा तै माइ ककाजिजु अंगांग ओरिबनिना माने एत्ता मा दौ मयामबजिगजु मबानिजु फनयाम कानैबा अदुना माइ कनादा हाइरुने एंगोंदा नतना अदुबो आइना ngamiगैदि फै आइना सोंजलबा सुबु ngमक्त्रबनिना अदुम यामना खरा मियेंग चंगबियु आइजबनि मणिपुर लेंगांना मियेंग चंगबियु मतेंग पांग लेंगांनिना खरा मियेंग चंग मतेंग पांगबियु इशुजिगी आइना मयामनि फमदा हाइजरि ai तांथे राधे अबोक सही क्या सुबिरगे हनसिबो सही मरिफु तारुपा मरफु तरुक सबोक याम कन्न लैको नासु यामना फजना दुम ताबिरिबा माले यागदि बो दुम फरिब्रा या याद्रे लोइ चखरे अबो इशु नुपा शंकर से मयाम गिदमक्ता मांगजिन थाना चखरेने चखरे इशुदो मांगिन थाना मा लरगा इशकलदि पदबने होचिनदि यादेदो को हा माना नमिसिदा चाकदबगी सुंगै सिमक्तदा आइना सोमदगी हालकपदा सी सुमांगी कोइबनि को मचाजे
ꯃꯈꯣꯡ ꯁꯤꯗ ꯃꯉꯛ ꯑꯃꯨꯛ ꯊꯥꯗꯩ ꯃꯗꯤ ꯎꯔꯨ ꯑꯃꯨꯛ ꯂꯩ ꯃꯕꯨꯛꯁꯤꯗ ꯑꯃꯨꯛ ꯐꯝꯃꯤ ꯁꯦꯒꯥꯗ ꯌꯦꯞꯄ ꯎꯔꯨ ꯃꯣꯏ ꯃꯄꯥꯁꯤ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯃꯆꯥꯁꯤ ꯄꯪꯅꯣꯛꯇ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯤꯠꯁꯤꯗ ꯑꯗꯣ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯅꯣꯏ ꯅꯄꯥ ꯅꯆꯥꯗꯨꯕꯨ ꯃꯀꯣꯛ ꯉꯥꯎꯗ ꯇꯧꯔꯤꯁꯤꯕꯨ ꯃꯄꯥꯁꯤ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯃꯆꯥꯁꯤ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯅꯀꯣꯛ ꯉꯥꯎꯗ ꯎꯔꯨ ꯂꯩꯔꯤꯗꯣ ꯍꯥꯏ ꯇꯥꯄꯣꯠꯇꯦ ꯎꯟ ꯇꯧꯖꯈ꯭ꯔꯕ ꯃꯆꯥꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯑꯩꯅ ꯅꯨꯡꯊꯤꯟꯗꯣ ꯇꯨꯝꯃꯦꯕ ꯉꯔꯥꯡꯁꯤꯡꯗꯤ ꯆꯠꯂꯨꯏꯑꯕ ꯆꯠꯀꯅꯨ ꯌꯥꯗꯦ ꯑꯩꯅ ꯏꯕꯦꯝꯃ ꯕꯕꯥꯗꯤ ꯃꯥ ꯍꯧꯒꯠꯂ ꯐꯝꯃꯝꯃꯦ ꯃꯄꯥꯟ ꯁꯥꯏꯐꯝꯗ ꯇꯨꯝꯃꯦ ꯇꯨꯝꯖꯅꯨꯅ ꯑꯩ ꯇꯨꯃꯤꯟ ꯊꯣꯛꯂꯛꯑꯦꯕ ꯇꯨꯃꯤꯟ ꯊꯣꯛꯂꯒꯗꯤ ꯍꯜꯂꯣ ꯃꯥꯏ ꯐꯣꯟ ꯄꯥꯏꯌꯦꯕ ꯑꯩ ꯕꯔꯕꯠ ꯆꯪꯉ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ ꯑꯩ ꯑꯃꯨꯛꯇ ꯄꯥꯏꯒꯦ ꯄꯤꯔꯛꯑꯣ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯅꯥꯔꯦ ꯆꯠꯂꯣꯏ ꯍꯥꯏꯒꯦ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯃꯥ ꯌꯥꯗꯦꯕ ꯐꯣꯟꯁꯤ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝ ꯊꯣꯛꯈꯤꯑꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯣ ꯍꯜꯂꯛꯇꯦꯁꯨ ꯑꯩ ꯇꯥꯁꯨ ꯇꯥꯗꯦ ꯍꯥꯏꯗꯤ ꯑꯕꯣꯛꯇ ꯏꯁꯥꯗ ꯍꯥꯏꯗꯤ ꯐꯥꯎꯖꯕ ꯑꯃ ꯂꯩꯔꯝꯒꯗꯣꯏꯅꯦꯕ ꯆꯠꯍꯟꯅꯤꯡꯗꯕꯒꯤ ꯆꯠꯍꯟꯅꯤꯡꯗꯕ ꯆꯠꯍꯜꯂꯣꯏꯅ ꯑꯗꯣ ꯂꯪꯐꯩ ꯆꯠꯄꯁꯦ 이거 만남 나무 남이번이고 마나 짠비세 아주가 놈이뜨더디네 만남 아이 상ning 밤지 보이봐 마자 이게 파문데 히던 레 말라인도 코럼부 장에바 라인도 코럼부 장마도 내 이때민 레 하고에바 만남 남게주 칼루데네 이슈도 자가다바 놈이또 아주가디 마나 아이는 뭐 잡아자 이거 पैसा를 पैसा 그때 비어 라이테네 뭐 पैसा도 루파 짠이 빠이 짠이제 능 짜면 능 오요 짜면지네 이디고 셋 야우데 셋 레게 짠 비바 마나 포디 자 시도가 거리도가 पैसा도 바고 비역대 야로 짜기 되네 수도 아이는 비기만 빠짜는 마이 비역대 야로메 뭐 포포리 비자도 지도 아우나 하트도 누가이는 뭐는 롱토가 마야부터 비에바 이모게 이모나 타모이 까이네 야는 지뿌리도 시간 언제는 포레버 소진다 야는 지만 홍디다 가리네 폰한테 이렇게 पैसा 마이 비역도 아니 비도 짜면도 아주 뭐 짜기 되버 이쪽도 마이 또 자키는 내 주도 ꯑꯕꯣꯛꯇꯨꯝ ꯏꯁꯨ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯉꯩꯗ ꯑꯕꯣꯛꯇ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯝꯕ ꯀꯥꯎꯉꯝꯗꯕ ꯀꯔꯤꯒꯗꯤ ꯌꯥꯝ ꯇꯧꯏ ꯇꯧꯔꯖꯥꯠꯅꯤ 이보 ꯆꯥꯛ ꯆꯥꯔꯕꯣ 이보 ꯇꯨꯝꯃꯕꯣ ꯇꯧꯋꯦꯕ 이보 ꯑꯩ ꯅꯥꯗ ꯍꯥꯀꯨꯝꯗꯨ ꯅꯣꯏ ꯀꯔꯤ ꯂꯩꯅꯥ ꯍꯥꯏꯕꯗꯣ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯏꯁꯨꯏꯕ ꯅꯨꯃꯤꯠ 9ꯅꯤ ꯂꯩꯌꯦꯕ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗꯣ ꯀꯣꯔꯣꯅꯥꯗꯣ ꯃꯥꯗꯤ ꯅꯥꯕ ꯅꯠꯇꯕ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯃꯗꯨꯅ ꯆꯥꯛꯁꯤ ꯄꯣꯔꯛꯄꯁꯦ ꯑꯩꯅ ꯏꯕꯨꯡꯉꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯪꯅ ꯇꯣꯝ ꯂꯩꯍꯧꯔꯣꯀꯣ ꯇꯧꯗꯅ ꯅꯝꯗꯅ ꯄꯤꯖꯗꯅ ꯄꯤꯊꯛꯅ ꯍꯤꯗꯥꯛꯁꯦ ꯃꯊꯪꯁꯦ ꯁꯤꯅ ꯍꯧꯖꯤꯛ ꯆꯥꯕ ꯁꯤ ꯃꯊꯪ ꯁꯤ ꯆꯥꯕ ꯄꯔꯦꯡ ꯐꯝꯃꯤ ꯄꯤꯊꯛꯏꯕꯅꯤ ꯎꯆꯦꯛꯁꯟ ꯊꯥꯖꯜꯂꯒ ꯅꯨꯃꯤꯠ 9ꯅꯤ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯏꯆꯨꯗꯣ ꯂꯩꯃꯤꯟꯅꯩꯕ ꯏꯆꯨ ꯑꯩꯅ 이보ꯛꯀꯤ 이봉ꯉꯣ 이보ꯛꯅ ꯍꯌꯦꯡ ꯑꯔꯣꯏꯕ ꯃꯇꯝꯗ 이보ꯛꯀꯤ ꯃꯪ ꯅꯪꯅ ꯃꯩ ꯈꯣꯏꯔꯒ ꯃꯩ ꯆꯐꯨ ꯄꯨꯔꯒ ꯆꯠꯄꯗꯣ 이보ꯛꯅ ꯁꯥꯔꯒꯗ ꯅꯨꯡꯉꯥꯏꯅ ꯀꯥꯒꯦ ꯀꯣꯏꯅ ꯈꯜꯂꯒ ꯂꯩꯖꯣ ꯏꯆꯨꯅꯦ 이mitꯇ ꯑꯍꯥꯟꯕ ꯎꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯅꯁꯨ ꯂꯨꯅ ꯇꯧꯋꯦꯕ ꯑꯩꯕꯨ ꯑꯩꯅꯁꯨ ꯃꯥꯕꯨ ꯂꯨꯅ ꯇꯧꯋꯦꯕ ꯑꯕꯣꯛ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯝ ꯃꯪꯗꯒꯗꯤ ꯂꯥꯛꯄ꯭ꯔꯥ ꯑꯕꯣꯛꯀꯤ ꯂꯥꯛꯇꯦ ꯆꯠꯈꯤꯕꯗꯤ ꯂꯥꯛꯇꯦ ꯇꯧꯕ ꯑꯃꯗꯤꯀꯣ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯀꯥꯏꯅꯒꯗꯤ ꯑꯗꯨꯝ ꯇꯨꯝꯃꯝꯗꯥꯏꯗꯗꯤ ꯈꯜꯂꯒꯗꯤ ꯇꯨꯝꯖꯔꯝꯒꯗꯣꯏꯅꯤꯀꯣ ꯎꯆꯦꯛ ꯑꯃꯅ ꯑꯩ ꯈꯨꯌꯥꯒꯤ ꯂꯥꯏꯟꯗꯧ ꯃꯄꯥꯒꯤꯁꯦ ꯃꯊꯛꯇ ꯎꯆꯦꯛꯁꯦ ꯃꯁꯛꯁꯨ ꯎꯗꯦ ꯃꯆꯥꯅꯤ ꯈꯣꯡꯁꯨ ꯃꯆꯥꯗꯣ ꯃꯥꯅ ꯂꯩꯇꯕ ꯅꯨꯡꯗꯥꯡꯁꯦ ꯑꯍꯤꯡꯁꯦ ꯑꯩꯁꯦ ꯁꯨꯛꯇꯨꯝ ꯇꯨꯝꯃꯨ ꯌꯥꯗꯦꯕ ꯎꯆꯦꯛꯁꯦ ꯆꯦ ꯁꯨꯝ ꯈꯣꯡꯉꯦꯕ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯅꯣꯡꯉꯥꯜꯂꯒ ꯅꯣꯏ ꯂꯥꯏꯟꯗꯧ ꯃꯄꯥꯁꯤꯗ ꯌꯨꯝꯌꯥꯏꯁꯤꯗ ꯇꯨꯡ ꯆꯦꯟꯒꯅꯨ ꯂꯥꯏꯟꯗꯧ ꯁꯥꯎꯏ ꯂꯥꯏꯟꯗꯧ ꯃꯇꯤ ꯐꯣꯡꯉꯤꯀꯣ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯧ ꯑꯩꯒ ꯀꯣꯟꯅꯩꯕ ꯃꯧ ꯑꯇꯣꯝꯕꯤꯅ ꯍꯦꯛꯇ ꯆꯨꯝ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯆꯨꯝ ꯅꯠꯇꯦ ꯑꯩꯅ ꯎꯆꯦꯛꯁꯦ ꯀꯔꯝꯕ ꯃꯅꯨꯡꯁꯦ ꯑꯁꯤꯁꯨ ꯑꯁꯨꯝ ꯈꯣꯡꯉꯦꯕ ꯑꯗꯒꯤ ꯑꯩꯅ ꯑꯁꯤꯁꯨ ꯆꯨꯝꯂꯅꯦ ꯅꯣꯏ ꯇꯥꯎꯅꯦ ꯍꯥꯏꯒꯦ ꯇꯧꯔꯒꯦ ꯇꯣꯛꯈꯤꯕ ꯑꯗꯒꯤ ꯑꯩꯅ ꯆꯤꯛꯂꯛꯑꯀꯥꯟꯁꯤꯗ ꯆꯦꯠꯂ ꯅꯨꯡꯁꯤꯅ ꯈꯣꯡꯒ꯭ꯔꯖꯥꯠꯅꯤ ꯏꯕꯨꯡꯉꯣ 이보 ꯀꯧꯕꯗꯧꯅꯀꯣ ꯑꯗꯨꯒꯗꯤꯅꯦ ꯑꯁꯤꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯦ ꯂꯥꯏꯅꯧ ꯃꯄꯥꯒꯤ ꯃꯊꯛꯇꯅꯤꯀꯣ ꯈꯣꯡꯉꯤꯁꯦ ꯑꯗꯒꯤ
ꯃꯣꯏꯒꯤ ꯁꯣꯔꯥ ꯂꯣꯏꯈꯤꯕꯒꯤ ꯅꯨꯡꯗꯥꯡꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯤꯛꯂꯛꯑꯀꯥꯟꯗꯨꯗ ꯃꯣꯏꯒꯤ ꯆꯥꯛꯁꯪꯁꯤꯗ ꯈꯣꯡꯉꯦꯕ ꯆꯦ 이거 있잖아 하루면은 이거 기분도 아주 이제 이제 깝다나 달라있는 깜빡가 가는 거야 이사제 아주 미엄 치랬다 아이 조시면 많이 싫은 거니까 이제 오르나 막 건초에 안 탄비바 탈택비 하러 가이노 아주 아이고 오는 거보다 맞아 오는 거보다 이거 뭐도 나오는 자 그러면 자도 딱딱하게 잘가 두두 타오르도 다죠 아무도 모노마서니 망해노 깎아야 돼 하루 아데 한dak 타지도 깔러지 오죠디 안강 온다니 좀 망해 같이 아치도 팜내버고 마얌 레버가 줄라we버고 라버도 내가 코럼도 주 코럼이 빠사줄 빠사니 피바 참 피라마 아니 피라메바 뭐 망골로 yon 보르 피비요는 푸주 코럼이 콩지 빠르고 보기 붕어 너희 망골로 유고 뛰었다 가야되나 저희도 감도 보고 유고 막고 난다비기 야 누가이때다 한데다 ꯑꯕꯣꯛ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯗꯤ ꯑꯕꯣꯛ ꯀꯔꯤ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕꯒꯗꯤ ꯂꯩ ꯀꯩ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯋꯥꯐꯝ ꯃꯩꯕꯨꯡ ꯃꯆꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅ ꯃꯥꯒꯤ ꯃꯌꯥꯝꯅ ꯁꯦꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯁꯨ ꯍꯩꯇꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯁꯦꯝꯕꯤꯔꯛꯄ ꯑꯗꯨ ꯃꯉꯥꯏ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯗꯅꯤ ꯊꯥꯅꯝꯃꯤꯁꯦ ꯅꯠꯇ꯭ꯔꯥꯕ ꯁꯤꯃ ꯈꯛꯇꯅꯤ ꯃꯆꯥꯁꯦ ꯁꯤꯃ ꯈꯛꯇꯅꯤ ꯃꯆꯥ ꯃꯄꯥꯁꯨ ꯃꯃꯥꯅꯁꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯉꯟꯇꯥꯅ ꯃꯃꯥꯅꯁꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕ ꯀꯣꯟꯖꯦꯡꯕꯝ ꯁꯣꯐꯤꯌꯥ ꯅꯠꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯕ KG ꯁ꯭ꯀꯨꯜ ꯀꯥꯏꯗ ꯇꯝꯃꯤ ꯁ꯭ꯀꯨꯜ ꯀꯥꯏ ꯇꯝꯃꯦ ꯁ꯭ꯀꯨꯜ ꯁꯥꯏꯅꯤꯡ ꯀꯦꯔꯤꯌꯔ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯆꯨꯝꯕ꯭ꯔꯥ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯈꯩꯅ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯐꯨꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯐꯥꯗꯕꯒꯤ ꯐꯨꯕꯁꯨ ꯌꯥꯎꯋꯦ ꯐꯨꯕꯁꯨ ꯌꯥꯎꯋꯦ ꯀꯩꯒꯤ ꯅꯪ ꯂꯥꯏꯔꯤꯛ ꯐꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯂꯥꯛꯄꯒꯤ ꯅꯠꯇ꯭ꯔꯥ ꯍꯣꯝꯋꯥꯔꯛ ꯄꯤꯔꯛꯄꯗ ꯌꯨꯝꯗꯒꯤ ꯇꯧꯗꯅ ꯆꯠꯂꯤꯔꯣ ꯇꯧꯋꯦ ꯑꯗꯨ ꯀꯩꯒꯤ ꯐꯨꯔꯤꯕ ꯃꯣꯏ ꯃꯔꯝ ꯆꯥꯅ ꯑꯃꯨꯛ ꯐꯨ ꯌꯥꯕ꯭ꯔꯥ ꯃꯊꯪ ꯐꯨꯔꯗꯤ ꯀꯀꯥꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯀꯣ ꯇꯧꯔꯛꯀꯗ꯭ꯔꯥ ꯀꯩꯒꯤ ꯐꯨꯔꯤꯅꯣꯅ ꯑꯩ ꯆꯩꯒꯦ ꯌꯥꯕ꯭ꯔꯥ ꯉꯁꯤꯗꯤ ꯀꯩꯀꯩ ꯆꯥꯔꯒꯦ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯑꯕ ꯆꯔꯥ ꯑꯣꯏꯅ ꯋꯥꯠꯂꯦ ꯆꯔꯥ ꯋꯥꯠꯂꯦ ꯆꯥꯛ ꯉꯔꯥꯡ ꯆꯖꯤꯛ ꯆꯥꯏꯔꯣ ꯉꯔꯥꯡꯒꯤ ꯆꯖꯤꯛ ꯆꯥꯏꯔꯣ ꯑꯆꯥꯄꯣꯠꯇꯤ ꯆꯥꯗ꯭ꯔꯕ